ꯂꯩꯀꯥꯅ ꯃꯪꯂꯥꯟꯗ ꯇꯨꯃꯤꯟ ꯁꯥꯠꯄꯒꯨꯝ ꯃꯁꯥꯒꯤ ꯂꯩꯀꯣꯜ ꯂꯩꯇꯕ ꯂꯝꯖꯥꯎ ꯂꯩꯔꯥꯡ ꯅꯣꯡꯕꯥꯜ ꯂꯩ ꯅꯤꯡꯉꯝꯗꯅ ꯀꯦꯟꯕꯒꯨꯝ ꯆꯣꯏꯖꯥꯏꯅꯈ꯭ꯔꯕ ꯅꯨꯡꯁꯤ ꯋꯥꯔꯤꯒꯤ ꯃꯅꯤꯡ ꯇꯝꯂꯕ ꯏꯇꯤꯍꯥꯁ ꯀꯅꯥꯒꯤ ꯊꯃꯣꯏꯅ ꯈꯪꯕ ꯉꯝꯂꯨꯅꯤ? ꯍꯧꯈꯤꯕ ꯃꯥꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯋꯥꯈꯜꯅ ꯃꯈꯦ ꯂꯥꯡꯂꯤ ꯆꯤꯛꯂꯕ ꯅꯣꯡꯒꯤ ꯅꯣꯡꯂꯛꯇ ꯇꯨꯝꯊꯗ꯭ꯔꯕ ꯑꯍꯤꯡ ꯀꯌꯥ ꯅꯤꯡꯁꯤꯡꯂꯛꯏ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤ ꯂꯤꯟꯗꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯕꯣꯏꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯈꯣꯡꯊꯥꯡ ꯌꯩꯅ ꯇꯥꯔꯤ꯫ ꯂꯤꯟꯗꯥ, ꯑꯩꯅ ꯅꯪꯕꯨ ꯁꯥꯎꯕꯁꯤ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤꯅꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯕꯨ ꯂꯥꯟꯅ ꯎꯕ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯣ ꯁꯦꯝꯗꯣꯛꯎ꯫ ꯑꯩ ꯅꯪꯕꯨ ꯖꯁ ꯇꯧꯕ ꯂꯩꯇꯦ꯫ ꯗꯦꯜꯂꯤꯁꯤ ꯀꯔꯝꯕ ꯃꯐꯝꯅꯣ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯅꯪꯅ ꯑꯆꯨꯝꯕ ꯇꯧꯕ ꯑꯣꯏꯔꯁꯨ, ꯅꯪꯅ ꯑꯔꯥꯟꯕ ꯇꯧꯕ ꯑꯣꯏꯔꯁꯨ, ꯅꯪꯅ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯗꯤ ꯅꯪꯒꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯊꯃꯣꯏ ꯁꯣꯛꯀꯅꯤ꯫ ꯑꯗꯨꯒ ꯉꯁꯤ ꯅꯪꯅ ꯁꯅꯥꯗ ꯎꯠꯂꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯅ ꯁꯅꯥꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯃꯤꯅꯝꯕ ꯑꯃ ꯑꯣꯏꯈꯤꯅꯤ ꯍꯥꯏꯕ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯑꯩ ꯅꯪꯕꯨ ꯈꯪꯉꯤ, ꯅꯤꯡꯊꯦꯝꯕꯨꯁꯨ ꯑꯩꯅ ꯈꯪꯉꯤ꯫ ꯅꯣꯏ ꯑꯗꯨ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤ ꯅꯠꯇꯦ꯫ ꯑꯩꯉꯣꯟꯗ ꯁꯥꯎꯔꯒ ꯁꯅꯥꯗ ꯇꯥꯏꯅꯒꯅꯨ꯫ ꯑꯊꯨꯕꯗ ꯑꯆꯨꯝꯕꯁꯤ ꯈꯪꯍꯜꯂꯨ꯫ ꯉꯔꯥꯡ ꯒꯦꯠ ꯐꯥꯎꯕ ꯇꯥꯟꯅꯔꯝꯂꯒ ꯕꯣꯏꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯅꯤꯡꯁꯤꯡꯅ ꯃꯪꯂꯤꯉꯩ ꯂꯤꯌꯣꯅ ꯈꯪꯀꯧ ꯀꯧꯔꯛꯏ꯫ ꯂꯤꯟꯗꯥ, ꯒꯥꯔꯤꯗꯨ ꯆꯨꯝꯅ ꯊꯧ꯫ ꯅꯨꯄꯤꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ꯫ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯤꯉꯩ ꯇꯨꯡꯗ ꯐꯝꯂꯤꯕ ꯂꯤꯌꯣꯅ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯍꯤꯔꯣ ꯁꯥꯔꯤꯉꯩꯗ ꯃꯣꯅꯥꯒꯤ ꯕꯔꯊꯗꯦꯒ ꯁꯞꯅꯥꯗ ꯂꯤꯠꯈ꯭ꯔꯦꯗꯅ ꯅꯪꯁꯨ ꯍꯧꯒꯠꯂꯒ ꯃꯩꯔꯥꯕ ꯀꯧꯔꯨꯅꯤ ꯆꯪꯈ꯭ꯔꯒ ꯀꯅꯥꯝꯇ ꯂꯩꯇꯕ ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯐꯃꯨꯡꯗꯨꯗ ꯑꯃꯨꯛ ꯇꯨꯝꯍꯧꯗꯥꯏ꯫ ꯏꯕꯦꯝꯃ, ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯦ ꯅꯪ ꯑꯃ꯫ ꯁꯅꯥ ꯎꯔꯒ ꯅꯔꯨꯗꯨ ꯀꯣꯛꯈꯤꯗꯧꯕ ꯊꯕꯛ꯫ ꯂꯤꯟꯗꯥ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯊꯧꯏ꯫ ꯂꯤꯌꯣ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ꯫ DU ꯀꯦꯝꯄꯁꯇ ꯊꯧꯖꯤꯜꯂꯨ꯫ ꯑꯩꯈꯣꯏ ꯃꯣꯅꯥꯒꯤ ꯒꯤꯐ ꯄꯤꯔꯝꯒꯦ꯫ ꯄꯨꯊꯣꯛꯑꯒ ꯀꯩꯅꯣꯝ ꯄꯤꯖꯔꯨꯒꯦ꯫ ꯅꯪꯗꯤ ꯑꯣꯇꯣꯗꯔ ꯀꯩꯅꯣ ꯆꯠꯈ꯭ꯔꯣ꯫ ꯂꯤꯟꯗꯥ ꯁꯥꯎꯅ ꯃꯤꯡꯁꯦꯜꯗ ꯌꯦꯡꯂꯛꯏ꯫ ꯆꯤꯟꯊꯤꯕ, ꯍꯨꯔꯥꯟꯕ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯗꯨꯗ ꯃꯣꯏꯊꯦꯝ ꯇꯧꯕꯤꯔꯅꯨ꯫ ꯄꯥꯏꯈꯣꯝꯕ ꯁꯦꯀꯦꯟ ꯑꯣꯏꯔꯛꯀꯅꯨ ꯂꯤꯌꯣ꯫ ꯑꯔꯦꯝꯕꯗ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯖꯅꯤ꯫ ꯂꯤꯌꯣꯁꯨ ꯊꯑꯣꯏꯅ ꯌꯦꯡꯁꯤꯜꯂꯛꯏ꯫ ꯑꯇꯩ ꯂꯣꯏ ꯇꯣꯛꯈꯣꯅꯦ꯫ ꯃꯩꯔꯥꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯍꯤ ꯐꯥꯅꯍꯜꯂꯤ꯫ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯃꯤꯡꯒ ꯁꯦꯠꯀꯠꯂꯤꯁꯦ? ꯃꯃꯥꯡ ꯇꯨꯃꯥꯡ ꯌꯦꯡꯉꯨ ꯂꯤꯟꯗꯥ꯫ ꯃꯌꯥꯝ ꯂꯩꯔꯤꯉꯩꯗ ꯃꯩꯔꯥꯕ ꯀꯥꯏꯅ ꯀꯧꯊꯣꯛꯂꯨꯔꯗꯤ ꯅꯩꯌꯥꯗꯨꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯀꯥꯞꯁꯤꯟꯕꯤꯔꯛꯀꯅꯤ꯫ ꯌꯥꯝꯕꯨꯡ ꯍꯥꯏꯒꯦꯔꯥ ꯅꯤꯡꯊꯦꯝ ꯍꯥꯏꯒꯦꯔꯥ ꯁꯣꯏꯔꯣꯏꯗꯕ ꯑꯃ ꯍꯥꯏꯌꯨ꯫ ꯂꯤꯟꯗꯥꯁꯨ ꯃꯆꯤꯟ ꯈꯨꯝꯂꯛꯏ꯫ ꯀꯅꯥꯅ ꯈꯪꯅꯦ ꯅꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯝꯅꯤꯗꯦ꯫ ꯏꯆꯝ ꯆꯝꯕ ꯃꯥꯜꯂꯨꯕꯅꯤ꯫ ꯑꯗꯨꯒ ꯂꯤꯌꯣꯁꯨ ꯃꯣꯅꯥꯒ ꯃꯦꯁꯦꯁ ꯊꯥꯔꯝꯕꯗꯨ ꯇꯣꯛꯂꯒ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯅꯪꯁꯨ ꯌꯥꯎꯁꯤꯜꯂꯛꯏꯁꯤꯗꯤ ꯑꯐꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯂꯤꯟꯗꯥ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯆꯨꯝꯅ ꯊꯧꯔꯒ ꯏꯇꯞ ꯇꯞꯅ ꯈꯨꯝꯃꯤ꯫ ꯍꯤꯔꯝꯁꯤꯗ ꯄꯣꯇꯦꯟꯁꯤꯌꯦꯜ ꯂꯩꯇꯕ ꯑꯩꯅꯤ꯫ ꯅꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯁꯦ ꯄꯥꯡꯅꯤꯡꯕꯒꯤ ꯅꯠꯇꯦ꯫ ꯑꯩꯗꯤ ꯏꯃꯥ ꯏꯄꯥꯅ ꯄꯩꯁꯥ ꯖꯣꯝ ꯊꯥꯗꯔꯛꯂꯒ ꯏꯍꯩ ꯇꯝꯕꯁꯨ ꯅꯠꯇꯦ꯫ ꯏꯁꯥꯅ ꯍꯣꯠꯅꯔꯒ ꯇꯝꯕꯅꯤ꯫ ꯍꯤꯡꯕꯗ ꯄꯩꯁꯥ ꯆꯪꯉꯤ꯫ ꯆꯥꯕ ꯊꯛꯄ ꯁꯦꯠꯄꯗ ꯆꯪꯕ ꯄꯩꯁꯥꯗꯤ ꯈꯖꯤꯛꯇꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯃꯤꯔꯝꯗ ꯏꯍꯩ ꯇꯝꯕꯗ ꯆꯪꯂꯤꯕꯁꯤꯒ ꯌꯦꯡꯂꯨꯔꯗꯤ ꯄꯩꯁꯥꯒꯤꯗꯃꯛ ꯇꯨꯡ ꯏꯟꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯗꯤ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯂꯥꯏꯐ ꯄꯥꯝꯃꯤ꯫ ꯅꯣꯏ ꯁꯨꯝꯕ ꯄꯥꯝꯗꯦ꯫ ꯋꯥꯍꯩꯗꯨꯗ ꯂꯤꯌꯣ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯥꯁꯨ ꯐꯣꯟꯗꯨ ꯅꯥꯀꯜꯗ ꯊꯝꯈ꯭ꯔꯒ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒꯤ ꯕꯤꯜꯗꯣ ꯃꯩꯔꯥꯕꯅ ꯊꯤꯈ꯭ꯔꯕꯅꯤ꯫ ꯃꯊꯥ ꯁꯥꯔꯨꯔꯅꯨ꯫ ꯁꯤꯗꯒꯤꯗꯤ ꯅꯪ ꯃꯥꯁꯇꯔ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯅꯪꯕꯨ ꯀꯧꯔꯛꯑꯔꯣꯏ꯫ ꯅꯪꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯄꯣꯔꯠꯀꯤ ꯅꯪ ꯋꯥꯔꯨꯅꯨ꯫ ꯃꯩꯔꯥꯕ ꯂꯩꯔꯤ, ꯑꯩ ꯂꯩꯔꯤ꯫ ꯃꯥꯁꯇꯔꯗꯨ ꯂꯣꯏꯔꯒ ꯅꯪꯅ ꯆꯠꯅꯤꯡꯕ ꯂꯝꯕꯤꯗ ꯆꯠꯈꯤꯕꯗ ꯑꯩꯈꯣꯏ ꯅꯪꯒꯤ ꯗꯤꯁꯤꯖꯟ ꯈꯨꯗꯤꯡꯃꯛꯇ ꯔꯦꯁꯄꯦꯛ ꯇꯧꯒꯅꯤ ꯂꯤꯟꯗꯥ꯫ ꯂꯤꯟꯗꯥ ꯈꯪꯉꯤ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯗꯨꯗ ꯃꯥ ꯊꯑꯣꯏꯅ ꯌꯥꯎꯁꯤꯟꯕ ꯂꯩꯇ꯭ꯔꯤ꯫ ꯆꯨꯝꯅꯇ ꯏꯟꯐꯣꯔꯃꯦꯁꯟ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯑꯃꯗꯤ ꯅꯨꯄꯥꯅ ꯆꯪꯕ ꯌꯥꯗꯕ ꯃꯐꯝꯁꯤꯡꯗ ꯃꯥꯒꯤ ꯃꯇꯦꯡ ꯂꯧꯕꯅꯤ꯫ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯈꯪꯍꯧꯗꯦ ꯀꯦꯝꯄꯁ ꯌꯧꯈꯤꯕ꯫ ꯍꯣꯁꯇꯦꯜ ꯅꯝꯕꯔ 6 ꯃꯃꯥꯡꯗ ꯃꯣꯅꯥ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗ ꯎꯕꯗ ꯂꯤꯟꯗꯥ ꯇꯞꯅ ꯍꯥꯏꯔꯛꯏ, ꯃꯃꯤꯠꯇꯣ ꯃꯣꯅꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯒ꯫ ꯗꯥ ꯂꯤꯌꯣ, ꯆꯨꯝꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯅꯣꯏꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯁꯅꯥꯗꯤ ꯌꯥꯝꯕꯨꯡꯒꯤ ꯇꯨꯡ ꯏꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯀꯣꯛ ꯑꯣꯏꯔꯝꯕ ꯁꯥꯇ꯭ꯔꯗꯣ ꯉꯁꯤꯗꯤ ꯃꯅꯤꯡ ꯍꯜꯂꯦ꯫ ꯑꯋꯥꯕ ꯂꯩꯇꯅ ꯍꯤꯡꯂꯝꯕ, ꯆꯤꯡꯅꯕ ꯌꯥꯎꯗꯅ ꯂꯩꯔꯝꯕ ꯁꯅꯥꯒꯤ ꯄꯨꯟꯁꯤ ꯑꯍꯤꯡ ꯇꯥꯏꯕꯝ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯣꯅꯥꯕꯨꯁꯨ ꯁꯅꯥꯒꯨꯝ ꯈꯣꯏꯖꯤꯟ ꯈꯣꯏꯔꯥꯡꯕ ꯂꯝꯕꯤꯁꯤꯗ ꯄꯨꯁꯤꯟꯕꯤꯒꯅꯨ꯫ ꯅꯨꯡꯁꯤꯔꯁꯨ ꯊꯃꯣꯏꯗ ꯊꯝꯕꯤꯌꯨ꯫ ꯍꯥꯏꯔꯤꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯏ ꯂꯤꯌꯣ꯫ ꯃꯥꯁꯨ ꯈꯟꯕꯅꯤ ꯅꯨꯡꯁꯤꯕ ꯊꯝꯕ ꯌꯥꯗꯕ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕꯅ ꯌꯣꯝꯂꯕ ꯄꯨꯟꯁꯤ ꯑꯗꯨꯗ
ꯃꯣꯅꯥꯕꯨ ꯄꯨꯁꯤꯜꯂꯣꯏ ꯍꯥꯏꯅ ꯍꯥꯏꯅ ꯉꯝꯗꯕꯅ ꯃꯀꯣꯛꯇꯣ ꯇꯞꯅ ꯅꯣꯝꯂꯝꯂꯒ ꯂꯤꯟꯗꯥꯅ ꯒꯥꯔꯤ ꯈꯥꯝꯕꯒ ꯂꯤꯌꯣ ꯀꯨꯝꯊꯈ꯭ꯔꯦ꯫ ꯂꯤꯌꯣ ꯊꯣꯔꯛꯄ ꯎꯕꯗ ꯃꯣꯅꯥꯁꯨ ꯅꯣꯛꯂꯒ ꯃꯉꯛꯇꯣ ꯇꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯏꯜꯂꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯁ꯭ꯀꯨꯇꯤ ꯂꯥꯏꯔꯕꯤꯁꯦ ꯄꯨꯔꯁꯦ꯫ ꯗꯦꯜꯂꯤꯒꯤ ꯅꯨꯡꯁꯥꯗ ꯃꯅꯤꯡ ꯇꯝꯕ ꯐꯪꯗ꯭ꯔꯕꯅꯤ꯫ ꯅꯣꯡꯖꯨ ꯊꯥꯁꯤꯗ ꯈꯔ ꯊꯧꯍꯧꯒꯦ꯫ ꯂꯤꯟꯗꯥꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯏꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯉꯒ ꯂꯤꯌꯣ ꯊꯕꯛ ꯂꯩꯔꯤ ꯆꯠꯂꯒꯦ ꯍꯥꯏꯁꯤꯔ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕꯅ ꯉꯝꯈꯤꯗꯨꯅ ꯂꯤꯟꯗꯥ ꯂꯩꯍꯧꯔꯒꯦ ꯆꯠꯂꯣ ꯍꯥꯏꯕꯒꯨꯝꯅ ꯏꯪꯒꯤꯠ ꯇꯧꯈ꯭ꯔꯦ ꯂꯤꯟꯗꯥꯗ꯫ ꯂꯤꯟꯗꯥꯁꯨ ꯃꯃꯤꯠꯇꯣ ꯃꯊꯛ ꯃꯈꯥ ꯑꯣꯟꯈꯠꯂꯝꯂꯒ ꯊꯧꯗꯨꯅ ꯂꯥꯛꯂꯦ꯫ ꯀꯦꯝꯄꯁꯇꯒꯤ ꯊꯣꯔꯛꯂꯒ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯅꯥꯛꯇ ꯆꯪꯁꯤꯔ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯆꯨꯝꯕꯗꯣ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯔꯨꯒꯦ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯒꯗꯧꯔꯤꯕ ꯑꯆꯨꯝꯕ ꯑꯗꯣ ꯈꯜꯂꯨꯕꯗ ꯇꯨ ꯆꯨꯡꯈ꯭ꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯂꯤꯟꯗꯥ ꯍꯥꯏꯔꯒꯦ ꯈꯟꯅ ꯒꯥꯔꯤꯗꯨ ꯁ꯭ꯄꯤꯠ ꯅꯦꯠꯇꯨꯅ ꯊꯧꯔꯛꯂꯒ ꯃꯩꯔꯥꯕꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯒꯦꯠ ꯍꯦꯛ ꯌꯧꯕꯒ ꯇꯨꯡꯗ ꯊꯧꯔꯛꯄ ꯃꯩꯔꯥꯕꯒꯤ ꯒꯥꯔꯤꯅ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯊꯠꯈꯤ꯫ ꯈꯨꯗꯛꯀꯤ ꯃꯇꯧꯗꯨꯗ ꯂꯤꯟꯗꯥ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯒꯨꯝꯅ ꯉꯁꯤꯁꯨ ꯇꯥꯏꯕꯪꯗ ꯊꯧꯔꯝꯕ ꯒꯥꯔꯤꯗꯨ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯏ꯫ ꯎꯔꯦ ꯂꯝꯕꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯊꯣꯏꯕꯤ ꯑꯃꯗꯤ ꯁꯅꯥ ꯏꯕꯦꯝꯃ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯈꯨꯠ ꯁꯝꯗꯨꯅ ꯆꯠꯃꯤꯟꯅꯔꯤꯕꯗꯨ ꯎꯕꯗ ꯂꯤꯟꯗꯥ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯒꯤ ꯋꯥꯍꯩꯗꯨꯅ ꯂꯥꯏꯖꯒꯤ ꯑꯔꯣꯟꯕꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯝꯂꯕꯗꯤ ꯈꯜꯂꯨꯕꯗ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯍꯟꯗꯦ꯫ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯨ ꯃꯇꯝꯗꯨꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯩꯔꯥꯕꯒ ꯃꯥꯒ ꯑꯗꯨꯒꯨꯝꯕ ꯑꯃꯣꯠꯄ ꯃꯔꯤꯗꯣ ꯂꯩꯅꯗꯦ ꯍꯥꯏꯕꯗꯨꯗꯤ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯃꯌꯦꯛ ꯁꯦꯡꯍꯜꯂꯒꯦ ꯈꯜꯂꯤ꯫ ꯋꯥꯈꯜꯗꯣ ꯈꯟꯅ ꯈꯟꯅ ꯂꯤꯟꯗꯥ ꯁꯣꯔꯣꯛ ꯅꯥꯀꯟꯗꯨꯗ ꯒꯥꯔꯤꯗꯨ ꯄꯥꯔꯛ ꯇꯧꯔꯝꯂꯒ ꯀꯨꯝꯊꯒꯗꯕꯒꯤ ꯊꯣꯡꯗꯨ ꯈꯪꯍꯥꯡ ꯍꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯣꯡꯅ ꯂꯩꯕꯥꯛꯇ ꯅꯦꯠꯇ꯭ꯔꯤꯉꯩꯗ ꯃꯤꯠꯌꯦꯡ ꯑꯃꯅ ꯐꯥꯈꯤ꯫ ꯃꯗꯨꯗꯤ ꯂꯦꯞꯂꯤꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯇꯨꯡꯗꯒꯤ ꯕꯣꯏ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯖꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯍꯥꯏꯐꯦꯠꯇ ꯀꯣꯟꯁꯤꯟꯈꯤ꯫ ꯊꯣꯏꯕꯤꯁꯨ ꯍꯔꯥꯎꯅ ꯅꯣꯛꯂꯒ ꯄꯝꯃꯨ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠ ꯊꯥꯡꯒꯠꯂꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯈꯜꯂꯨꯕ ꯏꯍꯨꯜꯗꯣ ꯇꯞꯅ ꯇꯞꯅ ꯆꯣꯡꯉꯛꯂꯦ꯫ ꯉꯁꯤꯁꯨ ꯂꯤꯟꯗꯥ ꯃꯤꯑꯣꯏꯕꯒꯤ ꯑꯄꯤꯛꯄ ꯄꯨꯛꯆꯦꯜ ꯑꯗꯨꯅ ꯃꯥꯕꯨ ꯂꯥꯛꯁꯤꯟꯗꯨꯅ ꯊꯣꯡꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯊꯤꯡꯖꯤꯜꯂꯒ ꯒꯥꯔꯤꯗꯨ ꯊꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯥꯏꯖ ꯕꯣꯏꯗ ꯄꯩꯗꯨꯅ ꯁꯥꯎꯔꯤ꯫ ꯈꯔ ꯉꯟꯅ ꯆꯠꯁꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯊꯦꯡꯉꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯕꯣꯏ ꯊꯣꯏꯕꯤꯕꯨ ꯃꯈꯥꯗ ꯇꯞꯅ ꯑꯃꯨꯛ ꯊꯝꯂꯒ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯉꯁꯤꯁꯦ ꯁ꯭ꯇꯥꯐꯁꯤꯡꯗꯨ ꯃꯔꯩ ꯌꯦꯠꯅꯩ ꯀꯩꯒꯤꯅꯣ ꯈꯪꯗꯦ꯫ ꯅꯦꯒꯦꯇꯤꯚ ꯏꯅꯔꯖꯤ ꯃꯌꯥꯝꯗꯨꯗ ꯑꯩꯁꯦ ꯊꯣꯛꯄ ꯉꯝꯗ꯭ꯔꯕ꯫ ꯑꯗꯨꯕꯨ ꯊꯦꯡꯉꯁꯨ ꯅꯠꯇꯦ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯔꯕ꯭ꯔꯅꯦ ꯅꯃꯥꯅꯆꯥꯕꯣ? ꯂꯥꯏꯖ ꯃꯀꯣꯛ ꯅꯥꯛ ꯌꯦꯠ ꯇꯞꯅ ꯍꯥꯏ꯫ ꯃꯈꯣꯏꯅ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯄꯒ ꯊꯣꯏꯕꯤꯗꯤ ꯃꯈꯣꯡ ꯃꯆꯥꯗꯣ ꯇꯥ ꯇꯥ ꯊꯥꯡꯂꯒ ꯌꯥꯡꯅ ꯆꯠꯈꯤ꯫ ꯌꯥꯜꯂꯤꯕ ꯕꯦꯒ ꯃꯆꯥꯗꯨꯗꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯃꯩꯔꯥꯕꯒꯤ ꯃꯦꯁꯦꯖ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯛ ꯅꯣꯛ ꯄ꯭ꯔꯤꯟꯁꯦꯁ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯃꯦꯁꯦꯖ ꯏꯕ ꯍꯩꯇꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯤꯅ ꯏꯔꯛꯄ ꯃꯦꯁꯦꯖꯇꯣ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯄꯥꯔꯒ ꯔꯤꯄ꯭ꯂꯥꯏꯅ ꯏꯃꯣꯖꯤ ꯑꯣꯏꯅ ꯍꯜꯂꯤ꯫ ꯃꯄꯥꯒꯤ ꯃꯦꯁꯦꯖꯇꯨꯗ ꯊꯣꯏꯕꯤ ꯏꯃꯣꯖꯤ ꯃꯔꯛꯇꯒꯤ ꯐꯨꯔꯤꯠꯀ ꯈꯣꯡꯒ꯭ꯔꯥꯎ ꯈꯜꯂꯒ ꯕꯦꯒ ꯄꯔꯦꯡ ꯑꯃꯃꯨꯛ ꯈꯜꯂꯤ ꯑꯗꯨꯒ ꯊꯨꯅ ꯍꯟꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯁꯨ ꯀꯨꯏꯔꯝꯗꯦ ꯁꯣꯞꯄꯤꯡ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯀꯣꯃꯥ ꯑꯃ ꯀꯣꯠꯂꯒ ꯊꯥꯔꯛꯏ꯫ ꯊꯣꯏꯕꯤꯗꯨ ꯈꯨꯗꯣꯝꯕꯤ ꯊꯥꯡꯒꯠꯄ ꯏꯃꯣꯖꯤꯗꯨꯃ ꯊꯥꯖꯤꯜꯂꯤ꯫ ꯁꯦꯀꯦꯟ ꯈꯔ ꯂꯩꯔꯝꯂꯒ ꯃꯩꯔꯥꯕ ꯁ꯭ꯀ꯭ꯔꯤꯟ ꯔꯦꯀꯣꯔꯗꯤꯡ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯔꯛꯂꯦ꯫ ꯂꯥꯏꯚ ꯂꯣꯀꯦꯁꯟ ꯊꯥꯕꯒꯤ ꯃꯑꯣꯡꯗ ꯁ꯭ꯀ꯭ꯔꯤꯟ ꯔꯦꯀꯣꯔꯗ ꯂꯧꯔꯒ ꯁꯨꯝꯅ ꯊꯥꯎ ꯍꯥꯏꯗꯨꯅ ꯇꯥꯛꯂꯛꯏ꯫ ꯁꯣꯝꯗ ꯊꯣꯏꯕꯤꯁꯨ ꯀꯨꯞꯅ ꯌꯦꯡꯂꯒ ꯃꯩꯔꯥꯕꯅ ꯃꯥꯔꯛ ꯇꯧꯗꯨꯅ ꯇꯥꯛꯂꯛꯄꯁꯤꯡꯗꯣ ꯅꯝꯂꯒ ꯂꯥꯏꯚ ꯂꯣꯀꯦꯁꯟ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯃꯇꯧꯗꯨ ꯂꯣꯏꯔꯕꯗ ꯊꯣꯏꯕꯤ ꯐꯣꯟꯗꯣ ꯃꯥꯒꯤ ꯌꯧꯅꯥꯎ ꯃꯆꯥꯒꯤ ꯕꯦꯒꯇꯨꯗ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯃꯈꯨꯠ ꯃꯆꯥꯗꯣ ꯐꯠ ꯐꯠ ꯀꯟꯊꯣꯛꯏ꯫ ꯃꯥꯡꯗ ꯇꯧꯔꯤꯕꯗꯣ ꯀꯔꯤꯅꯣ ꯌꯦꯡꯁꯤꯟꯗ ꯕꯣꯏ ꯑꯃꯗꯤ ꯁꯅꯥ ꯏꯕꯦꯝꯃ ꯇꯨꯡꯗ ꯋꯥꯔꯤ ꯁꯥꯔꯤ꯫ ꯁꯣꯞꯄꯤꯡ ꯂꯣꯏꯔꯒ ꯉꯁꯤꯗꯤ ꯑꯩꯒꯤꯗꯣ ꯆꯠꯂꯨꯁꯦ꯫ ꯅꯪꯁꯨ ꯁꯨꯇꯤ ꯑꯣꯏꯔꯤꯉꯩꯗ ꯊꯣꯏꯕꯤꯁꯨ ꯀꯣꯏꯕ ꯄꯨꯊꯣꯛꯄ ꯑꯣꯏꯅ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯨꯒꯤꯁꯨ ꯇꯞꯅ ꯋꯥꯔꯤ ꯁꯥꯁꯦ꯫ ꯉꯁꯤ ꯍꯌꯦꯡ ꯅꯠꯇ꯭ꯔꯁꯨ ꯊꯦꯔꯥꯄꯤꯁ ꯇꯥꯟꯅꯔꯒ ꯊꯣꯏꯕꯤꯗ ꯇꯞꯅ ꯍꯪꯍꯟꯁꯦ꯫ ꯃꯥꯅ ꯎꯔꯛꯄ ꯊꯦꯡꯅꯔꯛꯄꯁꯤꯡꯗꯣ ꯍꯪꯍꯟꯁꯦ꯫ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯕꯒꯤ ꯋꯥꯅꯤ ꯊꯣꯏꯕꯤ ꯀꯔꯝꯕ ꯑꯉꯥꯡꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ꯫ ꯂꯥꯏꯖ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯃꯤ꯫ ꯑꯩꯁꯨ ꯑꯗꯨ ꯉꯥꯏꯕꯅꯤ꯫ ꯃꯣꯅꯥꯅ ꯈꯪꯕ ꯊꯦꯔꯥꯄꯤꯁ ꯑꯃ ꯂꯩ ꯌꯥꯝ ꯍꯩꯈꯤꯕꯅꯤ ꯃꯗꯣ ꯑꯩꯈꯣꯏꯅ ꯍꯪꯕꯗꯤ ꯌꯥꯔꯣꯏ꯫ ꯊꯣꯏꯕꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯁꯨ ꯃꯐꯝꯗꯨꯗ ꯎꯔꯛꯄ ꯑꯃꯠꯇ ꯃꯥꯅ ꯀꯥꯎꯔꯝꯃꯣꯏ꯫ ꯐꯛꯂꯥꯡꯗ ꯀꯔꯤ ꯃꯆꯨ ꯁꯪꯍꯧꯏ ꯍꯥꯏꯕ ꯐꯥꯎ ꯅꯤꯡꯁꯤꯡꯂꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯤꯡꯗꯨꯅ ꯊꯣꯏꯕꯤꯗ ꯑꯍꯦꯟꯕ ꯀꯤꯍꯟ ꯈꯪꯍꯟꯕ ꯃꯦꯟꯇꯦꯜꯂꯤ ꯑꯦꯕ꯭ꯌꯨꯁ ꯇꯧꯕꯒꯤ ꯃꯃꯤꯗꯤ ꯇꯥꯗꯦ꯫ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯔꯗꯤ ꯊꯣꯏꯕꯤ ꯑꯁꯨꯛ ꯅꯣꯔꯃꯦꯜ ꯑꯣꯏꯔꯣꯏ꯫
ꯂꯥꯏꯖꯁꯨ ꯃꯆꯥꯗ ꯌꯦꯡꯂꯛꯏ ꯕꯣꯏ ꯉꯁꯥꯏꯗꯒꯤ ꯂꯥꯏꯖꯕꯨ ꯌꯦꯡꯅ ꯀꯔꯤꯅꯣꯃ ꯈꯜꯂꯤ ꯍꯥꯏꯁꯤ ꯍꯥꯏꯔꯣꯏꯔ ꯈꯜꯂꯝꯂꯒ ꯏꯇꯞ ꯇꯞꯅ ꯃꯈꯥ ꯇꯥꯏ ꯅꯪꯕꯨ ꯅꯥꯎꯕꯅ ꯀꯣꯜꯒ ꯇꯧꯔꯛꯇꯕ꯭ꯔꯥ ꯑꯅꯧꯕ ꯄꯥꯎ ꯄꯤꯔꯛꯇꯕ꯭ꯔꯥ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯂꯛꯏ ꯕꯣꯏꯁꯨ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯏꯈꯣꯝꯕꯗꯨ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯃꯥꯁꯦ ꯕꯦꯜꯗ ꯊꯥꯗꯣꯛꯅꯕ ꯍꯥꯏꯕꯗ ꯃꯣꯏ ꯃꯁꯦꯟ ꯃꯔꯩ ꯈꯔꯗꯤ ꯇꯧꯅꯔꯝꯃꯅꯤ ꯍꯥꯏ ꯑꯆꯧꯕꯒꯤ ꯑꯣꯔꯗꯔ ꯑꯣꯏꯔꯁꯨ ꯀꯦꯁꯇꯨꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕꯅꯤꯅ ꯄ꯭ꯔꯖꯥ ꯏꯔꯥꯡ ꯍꯧꯔꯛꯂꯅꯤ ꯍꯥꯏꯗꯅ ꯃꯅꯨꯡꯗ ꯈꯔ ꯌꯥꯅꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯕꯅꯤ ꯃꯁꯥꯃꯛꯅ ꯅꯥꯟꯊꯣꯛꯈꯤꯕꯗꯤ ꯑꯣꯏꯔꯣꯏ ꯃꯣꯏ ꯌꯥꯅꯔꯒ ꯊꯥꯗꯣꯛꯈꯤꯕ ꯑꯣꯏꯗꯣꯏꯅꯤ ꯅꯥꯎꯕꯅꯁꯨ ꯄꯥꯎꯗꯨ ꯍꯥꯏꯔꯛꯇꯕꯅ ꯃꯥ ꯈꯪꯗꯦ ꯃꯍꯧꯁꯥꯅ ꯁꯨꯇꯤ ꯅꯨꯃꯤꯠꯁꯦ ꯂꯥꯏꯖ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯄꯥꯛ ꯐꯥꯛꯇꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯌꯦꯡꯗꯦ ꯃꯥꯒꯤ ꯁꯨꯇꯤꯅꯤ ꯃꯆꯥꯒ ꯑꯗꯨꯝꯅ ꯁꯣꯄꯤꯡ ꯆꯠꯄ ꯀꯣꯏꯕ ꯄꯨꯊꯣꯛꯄ ꯑꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯋꯥꯈꯜ ꯆꯪꯍꯟꯗꯦ ꯃꯔꯝꯁꯤ ꯈꯪꯕꯅ ꯅꯥꯎꯕꯅ ꯍꯥꯏꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯈꯜꯂꯤ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ ꯃꯤꯁꯤꯡꯁꯦ ꯑꯁꯨꯛ ꯇꯝꯊꯤꯔꯕ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜ ꯈꯪꯕꯅ ꯕꯣꯏꯅ ꯇꯞꯅ ꯊꯦꯝꯃꯤ ꯅꯪ ꯄꯥꯈꯠꯀꯅꯨ ꯑꯃꯔꯣꯝꯗ ꯐꯔꯕꯅꯤ ꯈꯟꯗꯣꯛꯎ ꯅꯪꯅꯁꯨ ꯍꯥꯏꯔꯤꯗꯨꯅꯤ ꯀꯦꯁꯁꯤꯗ ꯄꯥꯏꯈꯣꯝꯕ ꯈꯛꯇ ꯅꯠꯇꯦ ꯑꯇꯣꯞꯄ ꯃꯤ ꯌꯥꯎꯏ ꯃꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯄꯥꯏꯈꯣꯝꯕꯒꯤ ꯇꯨꯡꯗ ꯃꯤ ꯊꯥꯗꯣꯛꯎ ꯀꯣꯏꯊꯤ ꯊꯤꯕꯗ ꯅꯪꯅ ꯐꯪꯂꯣꯏꯗꯕ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯅꯗꯤ ꯃꯥꯒ ꯀꯅꯥꯒ ꯄꯨꯜꯂꯤ ꯀꯅꯥꯒ ꯎꯅꯩ ꯍꯥꯏꯕꯗꯣ ꯂꯣꯏ ꯈꯪꯉꯦꯗꯅ ꯆꯨꯝꯃꯤ ꯍꯥꯏꯕꯒꯨꯝꯕ ꯀꯣꯛꯅꯣꯝꯃꯤ ꯅꯨꯄꯤꯗꯣ ꯑꯆꯧꯕꯅ ꯆꯥꯎꯕ ꯂꯝꯗꯝꯅꯤ ꯑꯁꯨꯝꯕꯒꯤꯗꯃꯛ ꯂꯦꯞꯄ ꯌꯥꯝꯅ ꯋꯥꯏ ꯃꯁꯤꯃꯛꯅ ꯎꯄꯥꯏ ꯃꯈꯜ ꯃꯈꯜ ꯁꯤꯖꯤꯟꯅꯕ ꯇꯥꯔꯦ ꯈꯜꯂꯤ ꯃꯥꯅ ꯃꯪꯗꯨꯅ ꯆꯠꯂꯤꯉꯩꯗ ꯕꯣꯏ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ ꯃꯥꯡꯗ ꯆꯠꯂꯤꯕ ꯊꯣꯏꯕꯤꯗ ꯐꯂꯞ ꯌꯦꯡꯗꯨꯅ ꯃꯍꯧꯁꯥꯗ ꯑꯩꯈꯣꯏ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯃꯥꯒꯤ ꯄꯥꯕꯣꯏ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯇꯦꯟꯁꯟ ꯃꯆꯥ ꯑꯃꯐꯥꯎ ꯄꯤꯕꯤꯈꯤꯗ꯭ꯔꯦ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯄꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯥꯒꯤꯗꯤ ꯕꯣꯏ ꯈꯛꯇꯅꯤ ꯍꯧꯈꯤꯕ ꯃꯤꯀꯨꯞꯇꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯅꯠꯇꯅ ꯃꯥꯒꯤ ꯆꯪꯖꯐꯝ ꯂꯩꯈꯤꯗꯕꯅꯤ ꯏꯀꯥꯏꯕ ꯀꯌꯥꯗꯒꯤ ꯀꯟꯕꯤꯈꯤꯕ ꯕꯣꯏꯕꯨ ꯃꯥꯅ ꯃꯤꯔꯥꯏꯕ ꯍꯧꯅꯗꯕꯅꯤ ꯃꯁꯤꯃꯛꯅ ꯅꯨꯡꯉꯥꯏꯇꯕ ꯌꯦꯡꯂꯒ ꯃꯣꯂꯤ ꯃꯣꯂꯤ ꯈꯨꯝꯂꯛꯏ ꯗꯥꯕꯣꯏ ꯑꯗꯨꯃꯥꯏ ꯍꯥꯏꯅꯣ ꯉꯁꯤꯁꯨ ꯂꯨꯁꯤꯜꯂꯛꯄ ꯃꯤꯀꯨꯞꯇ ꯊꯣꯏꯕꯤ ꯑꯩꯈꯣꯏꯅꯤꯒꯤꯗꯤ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯊꯣꯏꯕꯤꯗꯤ ꯑꯉꯥꯡꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜꯅꯤ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯪꯕꯅ ꯕꯣꯏ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨ ꯂꯥꯝꯂꯒ ꯇꯞꯅ ꯄꯥꯏꯁꯤꯟꯕꯤ ꯉꯁꯤꯁꯨ ꯌꯦꯡꯂꯤ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯀꯔꯝꯅꯗꯤ ꯅꯨꯡꯁꯤꯔꯣꯏ ꯅꯨꯡꯁꯤꯖꯕꯅꯤ ꯃꯥꯁꯨ ꯑꯗꯨꯕꯨ ꯂꯥꯞꯅ ꯊꯝꯒꯗꯕ ꯅꯨꯡꯁꯤꯕ ꯃꯈꯜ ꯑꯣꯏꯈꯤꯕꯅ ꯃꯅꯥꯛꯇ ꯅꯛꯁꯤꯟꯕ ꯉꯝꯗꯦ ꯃꯥꯁꯨ ꯊꯦꯝꯒꯤ ꯈꯟꯅ ꯆꯤꯝꯕꯥꯜ ꯀꯥꯡꯕꯅꯤ ꯑꯗꯨꯕꯨ ꯇꯧꯔꯛꯂꯤꯕ ꯐꯣꯟ ꯑꯗꯨꯅ ꯊꯠꯈ꯭ꯔꯦ ꯕꯣꯏ ꯊꯨꯅ ꯄꯥꯏꯈꯠꯂꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯈꯣꯏꯗꯧ ꯐꯠ ꯁꯥꯎꯒꯠꯂꯤ ꯐꯣꯟꯗꯨꯅ ꯊꯝꯈꯤꯕꯒ ꯕꯣꯏ ꯁꯅꯥ ꯏꯕꯦꯝꯕꯗ ꯑꯣꯟꯁꯤꯜꯂꯛꯏ ꯁꯅꯥ ꯑꯩ ꯍꯣꯔꯦꯟ ꯂꯥꯛꯀꯦ ꯀꯦꯐꯦꯗꯣ ꯃꯤ ꯈꯠꯅꯔ ꯃꯥꯜꯂꯦ ꯐꯣꯔꯦꯟ ꯇꯨꯔꯤꯁꯅꯤ ꯍꯥꯏ ꯃꯣꯏ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯑꯩꯒꯤꯗ ꯍꯥꯟ ꯆꯠꯂꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯁꯤ ꯁꯅꯥ ꯏꯕꯦꯝꯃꯗꯣ ꯌꯥꯗꯦ ꯊꯣꯏꯕꯤꯒꯤ ꯑꯦꯛꯁꯥꯏꯠꯃꯦꯟ ꯂꯣꯏꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯕꯣꯏꯕꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯅꯨꯄꯥꯗꯨꯁꯨ ꯊꯣꯏꯕꯤꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇꯗ ꯂꯥꯏꯖ ꯈꯣꯡꯀꯥꯞ ꯌꯥꯡ ꯌꯥꯡ ꯊꯥꯡꯗꯨꯅ ꯃꯥꯡꯗ ꯆꯠꯂꯤꯕ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇ ꯐꯠ ꯁꯝꯃꯤ ꯑꯗꯨꯒ ꯌꯦꯡꯊꯗꯨꯅ ꯍꯥꯏꯔꯛꯏ ꯍꯦ ꯄꯤꯛꯇ꯭ꯔꯣ ꯅꯪꯅ ꯃꯦꯁꯦꯁ ꯅꯝꯂꯤꯗꯣ ꯑꯣꯏ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯦꯛ ꯇꯧꯔꯝꯕꯗ ꯅꯪ ꯑꯩꯅ ꯐꯨꯕꯗꯤ ꯌꯦꯡꯉꯨ ꯊꯣꯏꯕꯤ ꯁꯥꯎꯅ ꯃꯈꯣꯡ ꯃꯆꯥꯗꯣ ꯅꯥꯝꯃ ꯗꯝ ꯊꯤꯜꯂꯤ ꯑꯗꯨꯒ ꯆꯠꯅ ꯆꯠꯅ ꯃꯆꯤꯟ ꯈꯨꯝꯂꯛꯏ ꯅꯪꯗꯤ ꯃꯕꯨꯛ ꯐꯠꯂꯛꯇ꯭ꯔꯦ ꯑꯩ ꯐꯨꯅꯤ ꯑꯗꯨꯝ ꯍꯥꯏ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯅꯤꯡꯗꯦ ꯑꯩ ꯄꯄꯥꯏ ꯅꯥꯛ ꯆꯠꯈꯤꯅꯤ ꯍꯟꯗꯛ ꯃꯇꯥꯡꯁꯤꯃꯗꯤ ꯂꯥꯏꯖ ꯊꯦꯝ ꯈꯣꯠꯇꯅ ꯇꯧꯗꯦ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯛꯏ ꯆꯠꯈꯣꯅꯦ ꯉꯝꯃꯗꯤ ꯀꯣꯍꯤꯅꯨꯔ ꯂꯩꯕꯤꯅꯤ ꯀꯥꯏꯅ ꯍꯥꯏꯔꯝꯕ ꯅꯪꯒꯤ ꯅꯄꯥ ꯏꯕꯨꯡꯉꯣ ꯀꯂꯦꯖꯥꯗꯨꯕꯨ ꯂꯥꯛꯄꯤꯕ꯭ꯔꯣ ꯂꯥꯏꯔꯣ ꯃꯥꯕꯣ ꯅꯪꯅ ꯗꯣꯛꯅꯤꯡꯂꯤꯗꯣ ꯂꯥꯏ ꯑꯣꯏꯔꯗꯤ ꯀꯧꯔꯣꯗꯅ ꯍꯧꯖꯤꯛꯃꯛ ꯂꯥꯛꯍꯜꯂꯣꯗꯅ ꯌꯥꯝ ꯅꯨꯡꯁꯤꯔꯗꯤ ꯊꯣꯏꯕꯤꯗꯨ ꯄꯤꯁꯨꯝ ꯁꯨꯛꯂꯒ ꯃꯃꯥꯗ ꯌꯦꯡꯈꯠꯂꯛꯏ ꯂꯥꯏꯖꯁꯨ ꯌꯦꯡꯊꯗꯨꯅ ꯂꯩꯔꯝꯕꯒ ꯃꯄꯥ ꯆꯥꯏ ꯃꯩꯔꯥꯕꯒꯤ ꯑꯁꯨꯛꯄ ꯄꯤꯁꯨꯝꯗꯣ ꯑꯣꯏꯅ ꯎꯔꯛꯇꯨꯅ ꯂꯥꯏꯖ ꯃꯆꯤꯡ ꯂꯥꯛꯇꯨꯅ ꯊꯣꯏꯕꯤꯕꯨ ꯈꯪꯁꯤꯡꯁꯤꯡꯉꯤ ꯄ꯭ꯔꯞ ꯂꯥꯎ ꯅꯄꯥ ꯃꯥꯟꯕ ꯄꯤꯁꯨꯝꯗꯣ ꯍꯥꯟꯅ ꯈꯨꯔꯝꯅ ꯐꯥꯟꯗꯠꯀꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯕꯤꯄꯤ ꯌꯥꯝ ꯋꯥꯡꯗꯧꯔꯤ ꯁꯤ ꯍꯥꯏꯗꯨꯅ ꯐꯠ ꯂꯩꯁꯤꯜꯂꯛꯏ ꯄꯥꯔꯀꯤꯡꯗꯒꯤ ꯂꯥꯛꯄꯗꯣ ꯁ꯭ꯇꯣꯔ ꯃꯃꯥꯡ ꯌꯧꯔꯝꯂꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯁ꯭ꯇꯦꯌꯔꯗꯨ ꯀꯥꯈꯠꯂꯛꯄꯅꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏ ꯃꯇꯣꯟꯗꯨ ꯌꯧꯔꯝꯗꯥꯏ ꯊꯣꯏꯕꯤ ꯃꯃꯥꯒꯤ ꯃꯈꯨꯠꯇꯣ ꯐꯠ ꯊꯗꯠꯂꯒ ꯇꯤꯡ ꯇꯤꯡ ꯆꯦꯟꯈꯠꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯄꯤꯗꯨ ꯆꯞ ꯂꯦꯞꯄꯤ ꯊꯣꯏꯕꯤꯗꯣ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯉꯛꯁꯤꯟꯅꯩ ꯄꯄꯥ ꯅꯪꯗꯤ ꯒꯣꯠꯅꯤꯅ ꯑꯩ ꯁꯣꯄꯤꯡ ꯂꯥꯛꯄꯁꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯃꯆꯥꯗꯣ ꯈꯜꯂꯒ ꯆꯤꯔꯣꯜ ꯇꯧꯏ
Mama bet wale achum bahayadi ay puni Mairaba nokmi angang do pongkhatli wadi ngangda tungdale pi balai sada yenglaga machada phat onsilai tiara layo haida kezi kuntra da ba malai thoke isagi kokta truk kapi ma thaibi du khuba khurei lai zade ani do nusirak traduna man han gam sangre inara u haidra basu mairaba thaibi bo pamlaga inei he yeng badadi matai manau mapa macha malabani oisu oiniba adubu nupi dunu oining driba ado ubada mairaba su khajik lakna chatli sumlak bada ahan ba floor yorakle store amagi mamangda manikan ahum paring khinlibada thaibi makhut thilli nupi ama nupa amaga aduga angang amagi manikan gani matawdu da thaibi da haraung da khanglaw lawi Mama queen papa king aduga ay princess chalam balai zadu hut on thoklaga sauni yingli meeting du da mairaba machangi na kongmaya da thapna changsilaga chiro towi thoibe papa di maharani les ningthoni adumai haino thamoyam kai